Akaswani Imphal, Ningthaukhongjam Suni na pau pazari, ahanbada maroiba pau. Security Force na Manipuri tongan mamaphamsingda thiba humbugi thabak sathabada, lalhoba ahum phare. Indian Meteorological Department na hairi lagliba numit 8 ni asida Manipur yauna awang nongpok rajyasingda mayai oirap oina nong churaba yai amasung Uparashtrapati Jagdip Dhankar na hairi Malemda sakti lebe laibak ama oihanbada nat amadi heisingbagi lamda hen hengadanbagi tangai phadabalai. Security Force na Manipur ki tongan mamaphamsingda thiba humbugi thabak sathabada lalhoba ahum phare. Manipur Police na thokpa chirol amana hai aina thingkhaba lalolup KYKL Sorepagi masana masabu Lens Corporal ni haijaba miyoi ama haukiba yumsa kaisa numita Imphal West Jilagi mayang Imphal thana mamang lekai dagi phaki miyoi asi Thaubal Kakching amadi Imphal West Jilagi tongan mamaphamsingda miyamdagi namduna sel khaiba amadi lalolup asigi anoba kadar sing pusinna bohonabda chenabani mangondagi magazine yawba 9mm pistol ama 9mm gi nongmai maru khara amadi atai polam kaya phagat le hairi amaromda Bisnupur jilagi phogaksaw ikai awang lekai dagi priprak pro gi kadarama security force ki kangbuna phaki loinana Kakching jilagi Umathel bazar dagi KYKL Sorepagi kadarama su police na phagat pangam ki hairi serol asina makha tan hai Manipur da thoonindaba thodok maruaina miyamdagi namduna sel khaiba amadi micham miyamda aki akhang puanbagi thodok sing chapchana thengnanabagi damak security force na kan honari makha tana asiguma thodok sing thorokpa thengnaba security force na tongan mamakhalgi thiba humbagi thabaksu leptana chathaki gani amaromda miyamna gari thawbada hena chekshina amadi miyamda asoyangam thondanabagi pandamda Manipur police na lepa leitana thorang kaya paikhatli hairi Khongtang asigi sarukama oina motor vehicle A ki niyam sing indaba miyoi sing chalan kahanba amadi traffic ki chana kanglon thugaiba sing check tawbagi thabak tongan mamafam singda sathari Zati thaki oina sahi sigi National Geospatial Award lauthokpada Manipur gi National Institute of Technology NIT yaurakle mana asi Shiksha Mantraloy gi National Mission on Education through ICT EICT gi makada IIT Bombay gi FOSSEE GIS project na pibani thasi gi tara IIT Bombay da pangthokadaba offshore GIS de thauramda manasi yenthokani thauramasi hanegi ISRO gi chairman Kiran Kumar Saruk yagani hairi Jawaharlal Nehru Manipur Dance Academy na sinduna Academy asigi auditorium dangasi dance drama ahingilan hawdokpagi thauram pangthokani thauramasi Rajyapal Ajay Kumar Bhalla amadi Rajya Sabha gi MP Iningthau Leisemba Sana Jawba Saruk yagani hairi Manipur dangarang Bisnupur amasung Imphal East Jilla da miyoi amamam nongnu COVID-19 positive oiba thengnaki Rajya gi haksal bibang na thokpa chirol amagi matung ina miyoi 13 COVID-19 test tawbada miyoi aniadu positive oiba thengnakibani Rajasthan hauzik phawbada COVID ki apunba positive oiba masing sahum subna mapan sure hauzik active case kuntra mari leiri ngarangi oina positive oibagi chang sa da 35.3 ni home isolation da miyoi kuntra humdoi leiri haukiba pung kun mari da home isolation da leiba miyoi manga naba phakki India Meteorological Department na hairi lagliba numit 8 ni asida Manipur yauna awang nopok rajyasingda akhak araw yauna mayai oirap nong churaba yai Laibagasi awang nungsup thangba mafamsingda lagliba numit humni asida akanbagi yamna kanba chang phawbada nong churba yai haina Met Department na makha tari Uttarakhand, Himachal Pradesh, Uttar Pradesh, Punjab, Haryana, Chandigarh, Madhya Pradesh, Vidarbha, Chhattisgarh amadi Jharkhand gi tongan mafamsingda su hayeng nong kanna churaba yai hairi masida sunatana Rajasthan gi nongpok thangba maikaida hayeng akanba nong churaba yai hairi Paugi marak thadna atenba break ama. Basket sidi ang hangina. Puri piro laibina idina pagsapasa na bihing sunati. Hine cheksin gadavadi acha thak laiba sinida. Gari khambam parking su mapam chawdabani ne. Asi tata parage da hapchalasi ba. Ngai khu. Hima yani ai sum khanjage.
Packing tawraba cha thak laiba haibasidi yamna cheksin gadabani. Correct. Packet adu da Food Safety and Standards Authority of India fasai gi logo ma di license na registration number yawbra haibadu yenggadaba. Manufacturing date best before na expiry date masisu yawbra yenggadabani. Nutrition information panel na ingredient list adu munna yenglaga afaba hakchang sokluidaba machi ba chinja khangadabani. Matama magi khunai punshi mahingdu natreda. Haujikta khwaidagi cheksin gadabadi chaba thakpani. Pau jenjariba Food Safety Administration, Health Department, Government of Manipur. Tabiriba pawasi Akaswani Imphal dagini. Uparashtrapati Jagdeep Dhankar na hari Malemda sakti lebe laibak ama ohenbada nat amadi heisingbagi lamda hene hengatambagi tangai padabalai Nai Delhi-da Jawaharlal Nehru University da pangthokpa mipamamada saruk yaraduna Sri Dhankar na hai Aikhoigi mahausadagi leijaraklaba nat amasung chatnabi amadi lam kayada heisingbagi chang asina Bharat asibu top magun ama haple masina leibak asibu mahausadagi amata oiba lipunda nungsi chanana leirakle Gृह मंत्री अमित शाह निमित निनी की खोंगसत्ता केरलागी तिरुवनंतपुरम दा ngasi chalagani मंत्री न मफम अदुदा राज्य दुगी जिला 8 के रेवेन्यू की वार्ड कमिटी ऑफिस बेरर सिंग उनदुना मिफम पांगथोकनी श्री शाहना माकी खोंगसत की सरुकम ओइना तिरुवनंतपुरम दा दोलगी नौना साबा हेडक्वार्टर्स तु संगागनी भारत रेलवेज ना डेडिकेटेड फ्रेट कॉरिडोर कॉर्पोरेशन ऑफ इंडिया लिमिटेड DFCCIL गा रेल सिंग असोयंगाम तुहंदना Artificial Intelligence amasung Machine Learning Based Inspection System install tawduna yana warolama sahi tawna khre Gृह मंत्रालय na hai khongthang asina railway gi thabak thauram singda hena khudong chahalagani amadi asoyangam thokpu gi changsu hanthalagani thaurang asina railways gi thabak thauram singda mina hakthengna yengchinbagi sang hanthabangam lagani ngasi phongba pause singi mariba pausingi damak hauzik Waikhom Chitradhani leire Chitradhani Thagachari Suni Manipur da Duran Cup ki sok casing thorom pangthokibagi pau ising ichawgidama kendra sarkar na senfam kaithokibagi pau amadi lising ani kuntaret ki census haunanabagi thorangi pau na ngasi phongba pauchi singi maroiba pausing oiri poknofamda Armed Forces amasung miyam gi marakta achetpa mari leinari haiba Governor Ajay Kumar Vala gi wafam ahan headline tawri Huyelan pauda Manipur yauna ising ichaw masung landslide mayok nakiba state tarukta center na lupa crore lising ama humputaruk tengbang pibada yaba pikre tengbang gi sanfam asigi manungda Manipur gi lupa crore kunmapal hena yauri haiba pawasi ahan headline tawre Sanga Express Manipuri edition da Kanglon kaina sakiba prefabricated housing yengsin biu haiba Congress ki wafam ani shuba headline tawre Naharol gi thaudangda opium smuggling tawbada chenaba army constable ama yauna miyoi ahum Delhi police na fare haina ahan balamai da phongli Sanga Express English edition da Englishing ani kuntaret ki census ki thorang tawba hore haina ahan ba headline tawre People's Chronicle da Pradhan Mantri Narendra Modi na Manipur da chatnabagi matam kaithorokani haina Congress luchingba Jairam Ramesh na asa tawri haiba pau asi ahan balamai da phongle Sana Lebakta World Population Day ga iroinana Sana Lebaki akhanaba interview haiba exclusive report ama ahan headline tawre masida Manipur gi hauzik oiriba fibam asida census pangthoklabadi huran bada sol sinabaga pangkhak oigani haina headline tawri Manipur Mail da Kunmanga Suba National Fish Farmers Day thorom pangthokre haina ahan balamai da phongli Hills Hornbill Express ta Manipur gi Imphal Airport ta digital inner line permit system haudoklagani haina ahan balamai da phongli Ganfew Mail da haukiba chahi lising ani kundagi ngasi phawba karigidamak mikhal pangthoktribano haina ex ADC members forum na Manipur sarkar da hangkre haina ahan headline tawri Tamenglong Times ta Kuki Singa mari lainaba chawkhat thorangi thabak thorom sing khudaktagi lebhan gadabani haina RNCM na Union Home Minister Amit Shah da wafam thamkre haina ani shuba headline tawri Suni Thagachari Chitradhani aroibada maroiba pau amuk Security Force na Manipur gi tongan mapam singda thibum gi thabak chathabada lalhoba ahum phare India Meteorological Department na hari lagliba nimit tare ni asida Manipur yauna awonglongpok rajya singda maya oirap oina nong churba yai amasung Uparashtrapati Jagdeep Dhankar na hari Malemda sakti lebe leibak ama ohenbada nat amadi heisingbagi lamda hena hengatambagi tangai padabalai Paul Loijare